Lourok Pantha Hourakhre Loinana Kuki Militant Singna Meetei Loumee Singda amuk nongmai kapsinduna attack Chathaba Hourakhre Khulai paiba Kuki Militant Singna ngarang Imphal East District ki Itham Khulgi Laikhong Lokhonda Lau Yeringaida nongmai kapsinduna attack Chathakre haire Kuki Militant Singna Chathakiba attack adu ngarang ayuk pung 13:30 tarakpa da Mafogdam Police Station na Koliba Itham Moirang Purel ga lonaba Laikhong Khulda Meetei Loumee Singna Lau Yeringai da mafam adugi nongpok thangba Satang Ching haina khangnaba Kuki Singna Khundaba mafam lomdagi Meetei gi khultamna nongmai kapsilaktuna attack chatharakibani Kuki Militant Sing asigi ikan kanadana mafam aduda khunja sing ngak seniba Central Security Forces sing amadi khulngakba volunteer singna handuna Kuki Militant Singi Maikai tamna nongmai kapkhe khunja singna phongdoropagi matung inna Laikhong Meetei khulda Kuki Militant singna nongmai kaptuna attack hek chatharakiba matung mafam aduda deploy tawduna leriba 59 Gorkha Regiment na siren khongduna Kuki Singi Maikai romda handuna nongmai amadi bomb kapkhe masigi matung Kuki Militant singna amuk hanna nongmai kaplakhidre haire Thodok aduda aso apan gi paudi leite adubu mafam aduda lau khawba amadi lau yeriba miyoi sing Kuki singna nongmai kapsilakpada safagada mafam singda change khatnaki haire amaromda ngarang nungchil pung 3 lom tarakpada Imphal West District ki Lamsang Police Station gi manung chanba kautruk tasu Kuki Militant singna amuk hanna Meetei khultamna nongmai kapsilaktuna attack chathakre Thodok adu National Sports University leiriba Hourakhre gi awang thangba Chingthak lomdagi Meetei khul tamna Kuki Militant singna nongmai round kapsilaktuna attack tawrakhibani Thodok asidasu mafam aduda deploy tawriba state forces singna Kuki Militant singi Maikai tamna nongmai round kaya kapkhi adubu asok apande yawkhide tungda Lamsang Police Station gi team ama mafam aduda laktuna yengsinki haire